Mamang chahigi May ahumdagi lamdam asida thokliba Irang asina Maram Oiraga Luhongba Lu-Kokpa Amadi Natki Oiba Thabak thouram shing Yariba Makhei Tensinbiyu haina Bishnupur akoiba apunba lob BAAL gi President Loitombam Devachanna phongdurakli. Ngasi Bishnupurda leiba lob asigi office ta pangthokpa paugi mifam amada Devachanna hai hauzik thokliba Irang asina Maram Oiraga aikhoi khudingmak kham thengna wanare. Khulngakliba singda mateng pangnabadi paisa leite hairaga luhong kaihongbadari kanadabada paisa mayam ama manghanba ase khudaktagi lepiro madugi mahut luhongbada gari masing hantabiro lenage matagum langlen tinduna pena khongduna langba tawbiranu fizang khanbada lupa lakh ki sel thadaba topiro inatka mari leinadaba mawongda cake kakpa lepase babokta sel thaba amadi Leitet mayam ama hapchinba nachingba sing tawbiranu luhongbada gari taradagi hena chatpiganu gari masing yamna chatpana lal ngakliba sing chathok chasin natraga asok apan purakpada traffic jam thoktana hospital yobam ngamdabana punsi lomba thokhanbata natana risks hengathali Nobidam pung taruki mamangda nupi mayumda luhongba loshingadabani nupa mayumda sana yunaiduna langduna pung mapan tara fauba leibi yaroi luhongbada mangani chakoba numita photo station tawbagi bor kaina punna koiba chatpagi chatnabi chahi ama ani sida haurakliba se pumthing thingle hainasu mahakna phongdokhi